India Amasung Myanmar Anigi Marakta Khariba Ngamkhei Shambal Asi Yaningdaba Phongdokpaga LOINANA LEIBAK ani ASIGI Marakta LEINARIBA Free Movement Regime FMR LOUTHOKNABA PAIKHATLIBA THOURANG Asi Center LEINGAK HANDOKKADABANI HAINA Young MIZO Association YMA TAKSILLAKLI Mizoram gi khwaidagi chawba Civil Society Organization ama oiriba Youth MIZO Association na thadorokpa chirol amana hai hiram asigi matangda association asigi executive committee gi oiba mifam ama pangthoktuna kupna khanakhrei kumja lising amaga chamapan homfugani panda hawdokhiba FMR asina India amani Myanmar gi ngamkhei gi wang mada leiriba MIZO furup singi marakta ethnic amasung cultural gi oiba marida achouba ngaklo uma oiduna lakpani lengakna lebak ani asigi marakta Ngamkhei Shambal Khariba madi FMR LOUTHOKNABA hotnariba asina Ngamkhei gi wangmada leiriba MIZO singi tana thanaba yadraba mari adu achoba safu mapigani center na FMR LOUTHOKPAGI firip asi handokpiyo LOINANA Ngamkhei Shambal Khawagi thabak asi chathabigano association asina Mizoram lengak na loriba firip haibadi FMR LOUTHOKPADA amadi Ngamkhei Shambal Khawada Yaningdaba Phongdokliba asi saugalli haina Phongdokrakli